sanitizer seasonabio marks upiu fit taruki distance thambio yariba makai vaccine dose suna kapthokpiu checksin bana pumnamaki yafabani haujek pau sandok na pizari India की प्रेसिडेंट द्रौपदी मुर्मू ना छत्तीसगढ़ की गवर्नर सुश्री अनुसुईया उइकेबु मणिपुर की गवर्नर ओइना नौना खनख्रे हौजेक मणिपुर की गवर्नर ओइरिबा ला गणेशन ना नागालैंड की गवर्नर ओइना अपॉइंट तौख्रे मुर्मू ना भगत सिंह कोसियारी अमदी राधा कृष्णन माथुरबु महाराष्ट्र अमदी लद्दाख की गवर्नर ओइना मथंग सिना फमदगी रिजाइन तौबदा अयाब पीदुना स्टेट 13 की गवर्नर सिंह नौना खनबदा मणिपुर गिसु यावरकपने अरुणाचल प्रदेश सिक्किम हिमाचल प्रदेश असम आंध्र प्रदेश छत्तीसगढ़ मणिपुर नागालैंड मेघालय बिहार अमदी महाराष्ट्र की गवर्नर सिंह अपॉइंट तौबगी चरोल ngasi थोखिबनी सुश्री अनुसुईया उइकेना मणिपुर की गवर्नर ओइरकपदा चीफ मिनिस्टर नोंगथोंगबम बिरेना नुंगाइबा फोंदोखरे मणिपुर की गवर्नर ओइरंबा ला गणेशन नागालैंड की गवर्नर ओइखेबदसु चीफ मिनिस्टर ना हराव फोंदोरकले सुश्री की लिचिंग मखादा स्टेट असिदा यामना चाउना चौखटपा पुरकपा ngamlagani hainasu चीफ मिनिस्टर ना फेसबुक अमदी ट्विटर की खुथांगदा फोंदोरकले इम्फाल दिमापुर लंबी नेशनल हाईवे की फैदिंगा रोमदगी कांगपोकपी तमना लाकपा बस अमा सेकमाई पुलिस स्टेशन की मनुंग चन्ना लेबा सेकमाई नोंगथोंगबन एरियादा ngasi ayuk pung 6 taba aduaida accident thoktuna second driver laikhidre thodok aduda gari thaurakpa driver aduna sokpadagi rims hospital da pukhatuna laikatnakhre laikhidraba second driver adudi mamingna sagolsem angauton chahi 19 apokpa s aying leifamna uchiwani hairi rims ta laikatnariba driver adugi mamingna naurem Bizen apokpa en ibomcha leifamna loitang khunau maning lekai degini hairi laikhidraba sagolsem angauton gi haksang police na laukhatlaga rims ki miren sangda thamkhre BJP Manipur Pradesh की वांगांग लोई मयांग लांगबम सुरेश कुमार अमदी BJYM मणिपुर प्रदेश के ऑफिस सेक्रेटरी निंगोंबम अलेक्स बु था असिगी मापन गे नुमिदांगदा तमथीना पुरंबगी थौदोक्ता चेनबसिंग अथुब मतमदा फागत पियु हाइना BJYM थौबाल डिस्ट्रिक्ट के जनरल सेक्रेटरी एन श्याम किशोरना लेंगा की पुकनिंग संगसलकले वाफम असे ngasi खोंगजोमदा लेबा BJP थौबाल डिस्ट्रिक्ट के ऑफिस ममांगदा पांगथोखिबा वाकत मिफमदा सरुक यारदुना एन श्याम किशोरना पाउमी सिंगदा फोंगदोरखिबने महागना मखादाना हाई था असिगी निपांदा टीवी चैनल अमगी मनुंग हुटनगी प्रोग्राम दा पैनलिस्ट ओइना वांगांगबदा खरा निंगाई संगदाना खरबा मतुंग थंगनबा नुमित की नुमिदांगदा पुंसी तेमसिंगनगी हाइबगी मतागुम सुरेश कुमार अमदी अलेक्स अनिबु तमथीना फुबिरंबा असे BJYM थौबाल डिस्ट्रिक्ट ना अकनबा मवोंगदा कंडेम तवी थौदोक असिदा चेनरिबा मियोय सिंगबु अथुबदा मणिपुर लेंगाकना फागत पियु हाइना एन श्याम कुमार ना मणिपुर लेंगा के पुनिंग संगसलकले ngasi वाकत मिफम अदुदा सुरेश कुमार अमदी अलेक्स दा खुद थाबा सिंग लेंगाकना अथुबदा फागत पियु सुरेश कुमार अमदी अलेक्स दा खुद थाबा यानिंगदे BJYM थौबाल स्ट्रांगली कंडेम लाइफ अटेम्प्ट ऑफ सुरेश कुमार एंड अलेक्स हाइना थाबा प्ले कार्ड सिंग सजनके हौखिबा कोई तारीख 9 दा इम्पैक्ट टीवी की कोई पैनलिस्ट ता कोई करिगुबा डिस्कशन हवार की मनुंगदा नांगनखिबा कोई करिगुबा वफम खरबो की तारीख 9 दा BJP के स्पोक्सपर्सन ओइबिरिबा सुरेश अमदी BJYM के कोई ऑफिस सेक्रेटरी ओइबिरिबा एलेक्स अनीदा कोई नाम तमथीना कोई को थारपसी BJYM थवान डिस्ट्रिक्ट ना मसी हाईली कोई कोन्डेम तवी अमदी सुरेश अमदी एलेक्स ता खुद थाबा यानिंगदे लोइनना सुरेश अमसुंग एलेक्स ता कोई खुद थाबसिंग लेंगांग अथुबदा फगत पियु लोइनना वी कोन्डेम इसल ऑल सुरेश एंड एलेक्स BJYM क्वाक्टा म्युनिसिपल काउंसिल के मनुंग दलेरिबा क्वाक्टा पंगल लमखाई दलेबा क्वाक्टा हाई स्कूल असी हायर सेकेंडरी के थाकता ओलबा मतुंगदा हौजेक्ति क्वाक्टा हायर सेकेंडरी स्कूल ओइरे स्कूल असी हानगी क्वाक्टा म्युनिसिपल काउंसिल के एरियादा लेंगदना थमनबगी खननैनबगी मिफम अमा क्वाक्टा हायर सेकेंडरी स्कूल होंगदोखिबगा सेमखिबा एडोक कमिटीना सिंदुना क्वाक्टा बाजार दंगसी पांगथोखरे थौरम अदुदा जामियातुल उलेमा के सदार इस्लामुद्दीन क्वास्मी क्वाक्टा म्युनिसिपल काउंसिल के चेयरपर्सन अमदी काउंसिलर सिंह मोइरांग कॉलेज के असिस्टेंट प्रोफेसर रफी शाह सोशल वर्कर सिंह मोहम्मद अब्दुल हमीद मोहम्मद नूर रहमान ना प्रेसिडेंट मेंबर सिंह ओइना सरुक याखे मिफम अदुदा वांगांग लोई कयाना क्वाक्टा दा महिरोइत नहा कया हौगत लकली अदुगा क्वाक्टा दा गवर्नमेंट हाई स्कूल अमता अमा लेबना मरम ओइरगा
Senthok leizadaba imung kayagi mahairoising sel changdana lairik tamba ngamhalli hairibe school asina higher secondary school olaba matam asida atopa mafamda hongdokragadi mahairoising khudong chadaba kaya mayok nagani aduna kwakta higher secondary school asi hana leiriba mafam asida lengdana thamgadabani mafam piklagasu lam khara thiraga chawthokpana hena phagani haiba wafam sing phongdokna ke ado committee ki convener Jodinna phongdokhibada kwakta higher secondary school asi mafam hongdoktana hanagi mafam asida adumag semgat hanba haina yetnaba leitana yanare haike Lilongda leiba 16 Assam Rifles na Turel Hanbi Mathak LPM School asi nauna semzilaba matungda nauna sangakhrei Thoramaduda AR 16 AR ge Commandant Colonel Aditya Dio 16 AR Lilongge Major Deepak amadi Lilongge DI Officer su sarukya ke School asi Fibam yamna soksilakpa maramna oiraga school asigi head su oiriba Muhammad Nasir Khana Lilongda leiba 16 AR da mahiloisang asibu semzin binaba hairubada yabiraktuna nauna semzin sajin kibani haina phongdorakli 16 AR ge Commandant Colonel Aditya Dio na phongdorakhibada school asi Lilong area asida yamna sothana leirambadagi headmaster gatanaraga semgat sagat pani Aseng bamakti school ama semba sabagi thabak haiba si lengaki senthangna paikhat kadabani adubu mahiroi singi khallaga mateng asi tawkhibani school asi semgat na bahonabada headmaster amadi school asigi oja sing amadi school asigi committee gi miyoi singna su achauba thodang lauke lamdam asigi makha taba award apa sing Tana ningba leirabasu AR Lilongda laktuna tana biu amadi lamdam asida drug pumaru fangna muthatnaba hena afaba khongthang kaya leingakna laukhatlakliba asida mateng pangminasi haina Colonel Aditya Diona makhatana phongdokhe Manipuri Sahitya Parishad Juri Bamge Yankhai Subamapok Kumon Thoram ngasi Juri Ima Maira Paibi Apunbalup Jimpalge Conference Hall da Parishad Asin Sinduna Pangthokre Thoramadu Hozai Assamge Saknairaba Aiba L Shruti Kumar Manipuri Sahitya Parishad Juri Bamge President Tha Panthoibi Amadi Assam Manipuri Sahitya Parishad Assamge Makhada Leiriba Central Executive Committee ge member Thangjam Bizendro Jeribon Assam dagi Saknairaba Aiba Moirangthem Devna Athoiba Mitunglen Singh Oike Thoramaduda Joy Sankar Haisnamna Iba Waksingi Nonglik Kauba Lairik Amasu Phongki Amasung Manipuri Sahitya Parishad Jiribamna Puthokpa Jiri Leikol Kauba Chefong Amasu Phongki Thoramgi Saruk Ama Oina Moirangthem Churamohon Ningsing Sahitya Manas Asi Aiba Sarat Thokchom Moirangthem Ongbi Madhubati Ningsing Sahitya Mana na Aibi Ngathem Hemabati Amadi Thokchom Doyanidhi Ningsing Manana Sankritan Mana Ningsing Nata Sankritana Manana Aiba Kumabam Chinkhaida Piduna Pungning Thawatke Loinana L Sriti Kumar Amadi N Bizaya Anina Moderator Oiduna Aiba Singi Oiba Saidinaba Amasu Pangthokhe Aina Thinkraba Lalholub RPF ke President Irengbam Chawrenna Manung Matam Chadana Khanghodana Leikidabada Sangsilliba Apunba Yawol Iho Asida Men Khatpa Ngamlaroidaba Ahangba Ama Dumak Lehuragani Haina Aina Thinkraba Lalholub Sorepana Ngasi Thadorakpa Charol Amana Phongdorakle Mahakna Pamjaramba Yawol Lantheng Adugi Khudung Inna Aikoi Yawolub Khudingmak Samsin Minaba Ngamba Oirasanu Loinana Sorepagi Central Committee Amadi Yawolub Asigi Luploi Pumnamakna Minute Ani Tumina Leptuna Laikhidraba Luching Purel Asigi Mafamda Ikai Kumnaba Pibagi Thoram Lup Asigi Central Headquarter Amadi Loisang Pumnamakta Pangthokre Korkom RPF Laibak Miyam Amadi Laikhidraba Luchingba Asigi Imung Manungi Awabada Saruk Yari Haina Sorepagi Central Committee na Makhatana Phongdorakle Rashtriya Syama Sevak Sangh RSS Bashikong Mandalna Sinduna RSS ke Pariche Varga RSS Saktakpagi Camp Ngasi Imphal SK Vasikong Bazarda Pangthokre Thoramaduda Athoiba Mitunglen Oina Saruk Yaraduna RSS Manipur Prantagi Vinanda Kundrakpamna Haikibada Rashtriya Samya Sevak Sangh Asi Hogdoklamba Keshav Baliram
हेड गेवार गे पुंसी वारी नैनबा अमदी सांसबु निंगजबा हाइबा असिना RSS की मतंगदा खंगहन्नबगी अमत्ता ngairaba lambini haina phongdokhe लाकदौरिबा G20 मेफम गमरी लेनना कुंबी अपर प्राइमरी स्कूल की हेडमास्टर सु ओइरिबा नेशनल टीचर अवार्डी खांगेंबम इंद्र कुमार ना नोमाइजिंग नुमित खुदिंगी पांगथोकपा संडे कैंपेन गे 85 सुबा तांकक नसी पांगथोखरे कैंपेन अदुदा ओजा इंद्र कुमार ना लुचिंगदुना कुंबी अपर प्राइमरी स्कूल की महिरोय चामरोम ना सरुक्यादुना कुंबी कैथेल दगी हौरगा मोइरांग खुनौ कैथेल फावबा मोइरांग कुंबी लंबी गी नाकेत तारंबा अमोट अकाई मरोइना प्लास्टिक की पोलम सिंह खुंदोकलगा ई रिक्सो सीजन अदुना मफम चाना पैसिनखे मोइरांग खुनौ कैथेल गी संगाई एथनिक पार्क ताबा लंबी दशु अमोट अकाई सिंह खुंदोखे कैंपेन असिगा मरी लेनना ओजा खांगेंबम इंद्र कुमार ना हाई लमदम असिदा लाकदोरिबा G20 समिट अतोप्पा लेबाक सिंगदगी लाकपा मियोय सिंगी ममांगदा लू नानबा लमदम अमा ओहेन्नबा पांदमदा कैंपेन असि पांगथोकपनी फोंगदोखे National School of Drama NSD Nasinduna Delhi amadi India gi city Nipanda tha asigi taramari dagi kuntaruk fawba pangthokadoriba kunnithoi suba Bharat Rang Mahasab English ngani kulhumdoida Iramda Manipur Artists Association ima sumang lila kanglupna chakpa mahau ngambi folk play utkadauri ngasi iboyai sumang lila sanglen dagi Manipur State Sumang Lila Council gi President M Purnima Silaima amadi ima gi President B Natachandra Sarma Anina Iramda Manipur Artists Association imagi Lilaroi Singh lamthakhrei lakliba tang tara manga gi numidang wairam pung taruk taba matamda New Delhi ki Bhagwan Das Road ki NSD campus da leiba open lounge da lila utnaba खंगहलकपने सुमांग लीला काउंसिल के प्रेसिडेंट एम पूर्णिमा सिलेमना लीलारोय सिंहबु याइफमांगोल पिरदुना हाइकिबदा मालेम गी मियाम दा फोक प्ले अमा उटननबा हाइरकपा हाइबसी यामना चाउथोकचनिंगाइने दिल्ली दा लैरिबा मणिपुरी मसा खुदिंगमकना लीला असिबु मिटिंग ताबिनबा पाउजेलखले अफब स्कूल लेबना अफब महिरोय थोरकपनी मतिक चाबा सानाबुंग लेबना अफब सानारोय सिंह थोरकनी मरम असिना लमलाई केंद्रदा अफब महिरोय सिंह अमदी सानारोय सिंह पुथोकनबा स्कूल अमदी सानाबुंग सेमगतपदा अखन्नबा मित्यंग चंगलगनी मियामनसु माइकै असोमगी स्कूल सिंह फगतनबा होनरकपदा लौफम थोकपा थौदांग सिंह लौबियु हाइना लमलाई केंद्रगे MLA KH इबोमचाना फोंगदोखरे वाफम असि चही असिगी बोसेम अमदी कोसेम न लौदुना पांगथोकदौरिबा क्लास 10 अमदी 12 examination da saruk yagadoriba Emmanuel English Academy EEA yangapokpigi mahiroi singda khasi liklam lan kubibagi thauram amagi athoiba mithunglen oina saruk yaraduna MLA KH ibomchana phongdokhibane ngasi ayuk academy asigi complex ta pangthokhiba thauram aduda athoiba mithunglen oina saruk yakhiba KH ibomchana makhatana phongdokhibada EE Academy hariba school asi lamlai kendra asigi angang sing tanatana cycle urkhul amadi fungyargi haurakliba mahiroi kaya mahei tamliba ching tam pumnamaki apunba mahiloi tampham sang amani school asi hena chawkhatnaba honarakpada aihak ki maikeidagi pangba yaba mateng pangjagani cycle amadi urkhul kendrogi MLA singna su tanaduna ahenba meeting changani school gi Managing Committee na school asigi development ki matangda haibirakpa wafam sing taramna okpagaloinana thabakta onthoknaba honajagani phongdokhe ngasi NSKA India na safong kibagi ahanba Kumon National Sitorio Karate Do Academy India gi District Office Long Damda achamba thauram amagaloina na pangthokre miyamna sakhanglaba mihut amadi masana asigi India gi Chief MD Rafizuddin Yumkhaibam amasung Chief Advisor Muhammad Helanuddin Yumkhaibam Siraj Mairin Mayum Mirai Mayum Abdullah Fundrai Mayum amadi member singna thauram aduda saruk yakhe National Medicals Organization Manipur NMO amadi Seva Bharati Manipur ani na chayol ama chathagadaba
Dhanvantri Seva Yatra gi manung channa lamlai AC gi manung channa leiriba 7-Star Youth Club Karasom ga khusamnaduna free medical camp ama ngasi pangthokrai camp asida Karasom village ki akoibada leiriba chingkhai khulen amadi Salakhul gi miyam yauna miyoi chani ga tarama thoina camp aduda sarukya khe khunja sing asida ENT eye medicine pediatric surgery amadi gynecology gi RIMS amadi Janims ke Dr. Singna layeng bagi thabak chathake miyoi kun manga da ECG yeng bagi khudong chabasu fanghanke Hauzek pawgi marak thatna ten break amatang lawina se Go Aviator Academy Mapung Fana Aviation tamna nabagi mafam Experience lairaba singna takpi tambiri Lengsin bilaksi aikoi punna taminarasi cabin crew amadi ground staff ki manganbu mapung fahana nabagi damak sem saraba course Mukana taram nokchare makhata ba pau pizare Nongin Sumang Lila Artist Association gi nauna puthokadaba Sumang Lila Morambi angaubi gi yai fathauni thoram ngasi Lila Kanglup asigi Imphal gi Pauna Kaithel da leiba office ta pangthokre Lila asigi lamjing lamtak liba Langthabal Robindrona Lila asina aikhoi gi society da nupibu awang ba thakta pukhatna ba honnabagi mahutta singna biba kayabu mayek singna utli masagi takhanba chingda umang wamang Manghan takhalakpa kaya asina piriba khudong chadaba amasung thaudok wathok kaya gi matang dasu Lila asina mayek sengna utli haike Lila asi lakliba February tang kungi nungthilpung anida iboyai ma Sumang Lila saklenda pangthokliba yangkhai mathoi suba Sumang Lila festival da utlagane Lila bunung sibiba singna meeting tabiduna makhata ba poktak sing PBU haina pauzelakle Nupi angang singbu awang bathakta thambi bagi mahutta khudong chaba lobiba nioi lalu chadaba sigumba nupi angang singda torture tobiba masi magi imung magi masel masi singda thoporadi crime chathariba chenariba nioi singduda gari thamoida nungai ba phawrongani haiba number 1 wahang sima ilasida hangi adu loina society sida magi da makhanba masa gi da mak yengba khunai mangnanabadi karimta khandaba Singi lamsingda umang wamang kotoktuna lamdam sigi climate change tawhlaiba maruina ising maisingi problem laiba mayam je nong chu dabadagi asigum umang wamang kotoktuna masagi nungaina ba senda mi nungaina ba honabada popi pambi pesa thadaduna lamdam sigi khunai naharon singu mangnana ba honarakpa sigumba lila sida base tawraga dumaina ibirappa lilani Ngasi Mami Artist Association gi Bisgupta Laisram na iba panthung na ngairi haina mingthon ba Sumang Lila gi yaifa thongni thoram Adventure Park ki Sangai Hall da pangthokre Sangnai da Lila Roy Narendra Ningom bana chahi kun gi matungda anauba saklon ama lauduna Lila asibu lamjing lamta kadawre KH inau bana producer oiduna puthokadawri ba Sumang Lila asida Denny Joseph RK Sanaton Narendra Ningom ba amadi Sankar na chingbana saktam langduna Lila asigi thawai hapkadawre Ton Kulhumdoi gi relief material galoinana India gi Taret Suba Operation DOS flight Syria da thungkhre External Affairs Ministry na relief material sing aduda genset solar lamp emergency critical care medicine loinana disaster relief ke polam sing yauri hairi polam sing asi Damascus Airport ta local administration amasung environment ke deputy minister Mautaz Dojina receive tauki hairi Hauzek sanabagi pau pizari Karate India Organization gi meeting makhada Dehradun na yumbu oiraga chaliba tha sigi tara taretagi horaga taramapan fawba chathagadoriba under 21 amadi senior kanglup ki KIO All India Karate Championship da sarukyana na ba Manipur gi team ngasi Dehradun gi damak Imphal thadokre Manipur Amateur Karate do
Association ki President T.S. Kiran Kumar na luchingba team na sanaroi amadi official singbu yaifa pauzal piduna lamthakhe. Manipur team ki official singi MD Tala Ahmad Soibam Bindesori Arambam Gretchen amadi Muhammad Rafizuddin na saruk yari. Manipur Karate Team asi haukiba January 19 amadi 18 da Makana Sinduna Sai STC Khuman Lampaki Indoor Hall da pangthokiba trial selection da khankibani. District Sports Association Kaksing meeting Makhada Sena Athletic Organization Sinduna ngasi Kaksing Khunjampat ki Sanabungda Tim Mangan Saruyaraga Taranipan Suba Sena Cup Haudokray Tournament Haudokpagi Matchta KFC Kakchingna YW Kakchingbu WU Kakchingbu Goal Ani Sinoda Maithiba Pikray Match Mai Pakraba KFC ki Goal Ani Adu Naurem Jalex Amadi Dilbungna Match ke Minute Taramathoy Amadi Kuntratre Chatpada Chankhe Hayang Nungtilpung Ani Makai Tabada Aifa Irengbam Amadi JA Kakchingna Sanaragani. Ngasi goiba ay ngasagi pau pizari. Ngasi Manipur da khwaidagi sabagi chang asi Celsius degree 19.9 oike khwaidagi ingbagi chang na Celsius degree 9.1 oike nungsit tayawba ising manelgi chang ayukta chada marfunithoi oike nungthildana chada nifumdoi oike maroiba pau amu hana pizari. India ki President Draupadi Murmu na Susri Anushya Wikebu Manipur ki Governor oina naung khankhrei. Imphal Dimapur Lambi National Highway ki Sekmai Nongthongbanda bus accident thokpada second driver laikidre driver sokpadagi Rims Hospital da pokatuna laikat nakrei. Amadi BJP Manipur Pradesh ki Wangangloi Mayanglambam Suresh Kumar amadi BJYM Manipur Pradesh ki Office Secretary Ningombam Alex bu tamthina purambagi mayokta wakat mifam chathakre. Hauzik fawbagi oinadi IS News na pizaba Manipuri pau matang saloi sanjare meeting tabiri ba khwaipum namakpu amuka hana khurumjari.